NRC nanu haukiba session to the show if Congress support tauti hai akhoi di nan Kanglada mayam taumina kiba mayam matamduki External Minister of State External Affairs Minister Dr. Ranjan Juyawi Honorable Speaker Sukasho akhoi mayam tawga leipaki phagadra na tawruda adu da lower resolution so NRC yawi ba adu yaurga ni adu yawgibdo sida house is sub manana adopt tawsi haibda Madu Honorable Speaker ne admit tawbidabda akhoi warodna private member resolution NRC sathanji haibdo adu Maduda akhoi wa o tawbani akhoi support tawjadaba nati hujik sadum support tawe adu Assam da NRC satang hujik phaw implement tawba ngamde layeba adudagi Honorable Home Minister na NRC se satnarani na man lautokpa aduga Honorable Prime Minister na amu Pan India da NRC wafam se khanadri na hayeba khoina pambdi more da leiba khangde swai da leiba khangde laibak thiba thodok du thoe noi gi battalion ki naton sumang da leiba dubu yum mai thagalaba nomai kakpal noi yenga lei hairu raga masidi state subject ni law and order state subject ni tai noi naton sumang da yum mai tharaba nomai kapsala ju yabra ba mafam du da minority wai ba mafam du masi India gi mafam khuding mu tsana bane ba noi na mateng pangsalaga state force ni yauksalaga madada rescue tawraga puthorpai mahuta question laga moidu protection piraga ada dum thamamba targadi hujik relief camp da mi lising yang khai humpu leiri che masigi inhuman oiba kaptran launa tawri mayam se masi thokhidra ba honorable leader of the house na di Norman Sila office mayam kana re parikha tawre handak ta election tawhido smoothly tawre haire ba ruling the labor honorable minister sing honorable MLA sing so amamam ta opinion pbo ba Kari numita relief camp da laiba mi lising yang khai humpu no te mamita mapi tariba mayam se kadangoi hanjal hanji ki ase akhoi mayam amat to oina ta house da uta resolution low se number 1 border fencing khare when it was started puna maksi tokthoga nominini dai squeeze tawga loina pass toktoksi adu akhoi mayam pulaga ruling ne opposition ne pulaga mojo akhoi isinau ni Kadongai akhoi relief camp da leiba kaptana launa nonganu ta hu mamita mapi tarna aina thajab de crore aduki budget puthokre haibse ada camp da leiba kangu du da I taning ngamdau mandaba harauram dau mandaba akhoi ne sakre dai mo nangi na sadi kar ahan ma tongnam nayum da thamangani do akhoi kar tongning de akhoi yum du da kadongai thindoi no ya ingon du wonsal Aseng moin haise noi di security nga athamang mani do security ga haijeroi karan ba ga haijeroi san hanam su haijeroi ai gi yum du da kadangoi akhoi yum du kadangoi thin bidoi noi